जाते मैं ngata support to bio ne jate amka return to rain ni ne jarudre 9:20 duge hobane do chinaw myam ngahak changbiraga ngahatang support to biro ko ngasi nomagi ngahak kuchinaw myam wari ngahak awanu ngai wari sanaba ko mayam chai sing chanara bro Tanano first like to be thank you comment thambio Jai Krishna thank you Hare Krishna Oja Hare Krishna Sharma Hare Krishna Chasing Chabira bro Chitrang keba wow chitalai net toy net se Durga Puja ointo Durga Puja la ka dore dana ko Devi Ima Kumak pada lambi si clear thamda ya deba adon net se ka ngai tamni like to bio chitra thank you thagachari kari kari hinjang chare koi sangda Sharma ka hinjang chai Oja chare ngasi yang ngan chare mina 9:40 da chare ngasi kari hinjang no Chitra di kari hinjang chai like to bio chitra support thank you chitra ningai tan thagachari ahan ba tharame ko 9:20 daida ado minit 10 rom phajan jarami duga suga jage daga di angkam kaga ai kamu ridan kan to rei Sharma kenyang chai Chitra kenyang chai like to bio like sam ga dali ko ama tawdri kanano nga tha thui ai di ai oh jam pai tandan dei di tha na pai minghang che Sharma kenyang chage Chitra di hujikai lege kunada lu libro lai muka sinda oja ngana chathoge office thapak khara leiba aduna ngana chathokpani o fani thabak leirabadi hona biro chathoge office thabak khara leiba aduna ngana chathokpani o dudi office ki thabak leidi subiro ko changang tabu hauna lola thau bong sawandana ado ichnaw mayam advance happy Bisakuma Puja de tumuro
ꯇꯥꯔꯦ ꯑꯣꯖꯥ ꯊꯕꯛꯀ ꯁꯨꯕꯒ ꯌꯥꯗꯦ ꯅꯦꯠꯋꯥꯛꯁꯤꯅ ꯅꯨꯡꯉꯥꯏꯇꯕꯅ ꯍꯣꯏꯌꯦ ꯅꯦꯠ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯅꯤ ꯅꯦꯠ ꯅꯨꯡꯉꯥꯏꯇꯕꯁꯤꯗꯤ ꯍꯥꯏꯅ ꯀꯥꯟꯗꯦ ꯁꯔꯃ ꯑꯩ ꯚꯤꯗꯤꯑꯣꯒ ꯐꯖꯅ ꯀꯩꯅꯣ ꯇꯧ ꯉꯝꯗ꯭ꯔꯦ ꯀꯣ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣ ꯑꯃ ꯑꯞꯂꯣꯗ ꯇꯧ ꯂꯣꯏ ꯉꯝꯗꯅ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯎꯔꯨ ꯂꯩꯔꯦ ꯁꯥꯏꯀꯣꯟ ꯑꯗꯨꯃꯥꯏꯅ ꯑꯗꯨꯅ ꯈꯪꯉꯦ ꯅ ꯍꯦꯛꯇ ꯍꯌꯦꯡ ꯂꯣꯏꯒꯗ꯭ꯔꯥ ꯈꯪꯗꯦ ꯍꯌꯦꯡꯗꯤ ꯑꯦꯀꯥꯗꯁꯤꯁꯨ ꯑꯣꯏꯔꯦ ꯑꯗꯨꯏꯗꯤ ꯕꯤꯁꯀꯔꯃ ꯄꯨꯖꯥꯁꯨ ꯑꯣꯏꯔꯦ ꯄꯨꯖꯥꯁꯦ ꯗꯥꯕꯣꯟ ꯁꯨꯝ ꯍꯦꯡꯒꯗꯧ ꯃꯥꯜꯂꯦ ꯑꯩꯅ ꯅꯍꯥꯟ ꯎꯔꯛꯄꯗ ꯆꯍꯤ ꯑꯃꯁꯨ ꯍꯥꯀꯨꯝꯁꯨ ꯃꯥꯅꯤ ꯑꯣꯖꯥ ꯑꯗꯨꯅ ꯍꯥꯀꯨꯝꯁꯨ ꯀꯌꯥ ꯋꯥꯏ ꯃꯅꯨꯡ ꯆꯪꯉꯨꯔꯒ ꯃꯌꯥꯏ ꯆꯟꯗ꯭ꯔꯤꯉꯩꯗꯒꯤ ꯍꯨꯃꯥꯡ ꯀꯥꯈꯤꯗꯅ ꯍꯥꯟꯅꯒ ꯃꯥꯟꯅꯗꯦꯗ ꯍꯧꯖꯤꯛꯇꯤ ꯍꯌꯦꯡꯗꯤ ꯑꯣꯖꯥ ꯍꯥꯏꯕ ꯃꯔꯤ ꯄꯩꯁꯥ ꯄꯤ ꯃꯇꯝꯗꯨꯒꯤ ꯍꯧꯔ ꯍꯧꯖꯤꯛꯅ ꯑꯃꯨꯛꯀ ꯑꯃꯨꯛ ꯍꯦꯜꯂꯦ ꯍꯥꯏꯗꯤ ꯂꯥꯏꯐꯝ ꯄꯨꯝꯅꯃꯛꯁꯦ ꯈꯣꯏꯔꯝꯕ ꯆꯠꯀꯗꯕ ꯈꯥ ꯕꯪꯒꯥꯂꯤꯅꯤ ꯀꯩꯅꯣ ꯗꯥꯁ ꯑꯃ ꯍꯥꯏ ꯑꯩ ꯄꯩꯁꯥꯒ ꯂꯧꯍꯧꯗꯦ ꯃꯥꯅ ꯄꯨꯁꯤꯜꯂꯒ ꯑꯥ ꯃꯅꯨꯡꯗ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯀꯥꯃꯤꯈꯥ ꯏꯃꯥꯒꯤ ꯃꯅꯨꯡ ꯃꯅꯨꯡꯁꯦ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯆꯦꯜꯂꯦꯕ ꯆꯦꯜꯂꯦꯕ ꯑꯗꯨꯒ ꯃꯥꯅ ꯄꯨꯁꯤꯟꯗꯅ ꯑꯩꯕꯨ ꯈꯣꯏꯔꯝꯍꯜꯂꯦ ꯑꯩ ꯒꯧꯍꯥꯇꯤ ꯀꯥꯃꯤꯈꯥꯁꯤꯗꯤ ꯑꯍꯨꯝ ꯃꯔꯤ ꯃꯉꯥꯐꯥꯎ ꯁꯨꯔꯝꯅꯤ ꯑꯩ ꯃꯍꯥꯛ ꯂꯩꯔꯤꯉꯩꯗ ꯈꯣꯏꯔꯝꯕꯁꯦ ꯑꯗꯨꯅ ꯀꯣꯜ ꯇꯧꯔꯒ ꯃꯥ ꯍꯦꯛꯇ ꯂꯩꯔꯝꯃꯅꯤ ꯃꯥꯒ ꯁꯨꯝ ꯆꯪꯉꯦ ꯀꯣ ꯑꯣꯖꯥ ꯑꯅꯧꯕ ꯐꯩꯖꯣꯝꯗꯣ ꯑꯩ ꯐꯩꯖꯣꯝ ꯈꯣꯂꯥꯗ ꯑꯩꯈꯣꯏꯅꯒ ꯑꯗꯨꯃꯥꯏꯅ ꯄꯟꯖꯥꯕꯤ ꯁꯟꯇ ꯂꯥꯛꯑꯦ ꯄꯇꯥ ꯆꯥꯕ ꯆꯠꯂꯨꯔꯕ꯭ꯔꯥ ꯑꯗꯣ ꯍꯟꯗꯛꯁꯦ ꯅꯦꯠ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯗꯨꯅ ꯃꯤ ꯆꯥꯝꯃ ꯑꯃ ꯐꯪꯅꯔꯦꯌꯦ ꯑꯗꯨꯅ ꯁꯔꯃ ꯑꯩ ꯐꯩꯖꯣꯝꯗꯣ ꯁꯦꯠꯂꯔꯔꯣꯏ ꯑꯩꯅ ꯐꯩꯖꯣꯝ ꯁꯦꯠꯂꯗꯤ ꯈꯪꯅ ꯆꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯀꯧꯔꯔꯣꯏꯕ ꯏꯊꯩ ꯆꯠꯈ꯭ꯔꯅꯤ ꯏꯀꯥꯏꯗꯅ ꯑꯣꯟꯊꯣꯛꯅ ꯂꯦꯝꯈꯤꯗ꯭ꯔꯦꯗꯀꯣ ꯀꯥꯏꯅ ꯍꯥꯏꯔꯛꯇꯅꯕ ꯑꯣꯖꯥ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯣꯖꯥ ꯆꯥꯛ ꯏꯁꯤꯡ ꯃꯅꯤꯄꯨꯔꯗꯤ ꯏꯁꯤꯡ ꯌꯥꯝ ꯆꯥꯎꯔꯦ ꯑꯣꯖꯥ ꯀꯣ ꯁꯔꯃ ꯇꯥꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯦ ꯅꯪ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯅ ꯏꯔꯛꯈ꯭ꯔꯦꯕꯣ ꯑꯅꯧꯕ ꯐꯩꯖꯣꯝꯗꯣ ꯁꯦꯠꯂꯛꯇꯣꯔꯤꯔꯣ ꯄꯨꯖꯥ ꯀꯣꯏꯔꯛꯄꯗ ꯆꯤꯇ꯭ꯔꯥ ꯆꯦꯟꯈ꯭ꯔꯦ ꯊꯣꯛꯂꯛꯇ꯭ꯔꯦꯀꯣ ꯆꯤꯇ꯭ꯔꯥꯁꯦ ꯃꯥꯒꯤ ꯍꯧꯅꯕꯤꯅꯤ ꯀꯣꯃꯦꯟ ꯑꯃ ꯏꯔꯝꯃꯒꯕ ꯆꯍꯤ 10 ꯂꯩꯔ ꯊꯣꯛꯂꯛꯀꯅꯦꯕ ꯃꯁꯤꯒ ꯑꯣꯏꯔꯁꯦ
ꯑꯣꯖꯥ ꯑꯩꯈꯣꯏ ꯑꯣꯖꯥ ꯃꯁꯟꯗ ꯇꯥꯕꯤꯔꯤꯕ꯭ꯔꯣ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯆꯥꯛ ꯏꯁꯤꯡ ꯆꯥꯕꯤꯔꯕ꯭ꯔꯣ ꯑꯣꯖꯥ ꯄꯇꯥ ꯆꯥꯕꯁꯦ ꯃꯤ ꯌꯥꯝ ꯐꯅꯔꯦ ꯑꯣꯖꯥ ꯃꯤ ꯂꯤꯁꯤꯡ ꯌꯥꯡꯈꯩ ꯍꯨꯝꯐꯨ ꯂꯥꯛ ꯃꯌꯥꯅꯤ ꯇꯤꯜꯂꯤꯁꯦ ꯑꯣꯖꯥ ꯊꯥꯖꯕꯤꯌꯨ ꯑꯗꯨꯅ ꯍꯧꯖꯤꯛ ꯀꯜꯀꯇꯥ ꯋꯦꯁ ꯕꯦꯡꯒꯜꯒꯤ ꯐꯤꯂꯝ ꯑꯦꯛꯇꯔ ꯑꯩꯈꯣꯏꯒꯤ ꯃꯤꯊꯨꯟ ꯆꯀ꯭ꯔꯕꯇꯤꯒꯁꯨ ꯂꯥꯛꯀꯗꯧꯔꯤ ꯄꯛꯅꯕ ꯂꯣꯏ ꯍꯥꯏꯕ ꯋꯥꯍ ꯁꯅꯥꯕꯤ ꯂꯥꯛꯑꯦ ꯍꯥꯏ ꯁꯅꯥꯕꯤ ꯍꯥꯏ ꯀꯀꯥ ꯁꯅꯥꯕꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕ꯭ꯔꯣ ꯅꯤꯚꯥ ꯃꯣꯏꯔꯥꯡꯊꯦꯝ ꯀꯩꯕ ꯄꯛꯇꯅꯕ ꯍꯥꯏꯕ ꯁꯅꯥꯕꯤ ꯆꯥꯛ ꯆꯥꯕꯣ ꯂꯥꯏꯔꯤꯛ ꯇꯧꯁꯟꯕꯤꯔꯣ ꯋꯥ ꯑꯩꯈꯣꯏ ꯃꯨꯅꯨ ꯂꯥꯛꯑꯦ ꯍꯦꯜꯂꯣ ꯀꯀꯥ ꯍꯦ ꯃꯨꯅꯨ ꯃꯨꯅꯨ ꯂꯥꯏꯔꯤꯛ ꯇꯧꯁꯟꯕꯤꯔꯣ ꯃꯨꯅꯨ ꯆꯥꯛ ꯆꯥꯔꯕꯣ ꯁꯅꯥꯕꯤ ꯂꯥꯏꯔꯤꯛ ꯇꯧꯔꯣ ꯁꯅꯥꯕꯤ ꯀꯣꯂꯦꯖ ꯆꯠꯂꯨꯕ꯭ꯔꯣ ꯅꯤꯚꯥ ꯂꯥꯏꯔꯤꯛ ꯇꯧꯁꯟꯕꯤꯔꯝꯃꯣ ꯅꯕ ꯃꯣꯏꯔꯥꯡꯊꯦꯝ ꯂꯥꯏꯔꯤꯛ ꯇꯨꯁꯟꯕꯤꯔꯝꯃꯨꯀꯣ ꯆꯪꯉꯕꯅꯤꯅ ꯑꯩꯈꯣꯏ ꯑꯣꯖꯥ ꯕꯁꯟꯇ ꯑꯩꯅ ꯍꯥꯏꯕ ꯑꯣ ꯑꯩꯁꯨ ꯄꯇꯥ ꯆꯥꯕ ꯂꯥꯛꯇꯥꯔꯦ ꯑꯧ ꯑꯣꯖꯥ ꯗꯨꯔꯒꯥ ꯄꯨꯖꯥ ꯃꯇꯨꯡꯗ ꯑꯣꯏꯅ ꯑꯣꯏꯒꯗꯧ ꯃꯥꯜꯂꯦ ꯍꯧꯖꯤꯛꯇꯤ ꯃꯣꯏ ꯕꯟ ꯇꯧꯔꯤ ꯃꯥꯜꯂꯦ ꯃꯨꯅꯨ ꯆꯥꯛ ꯆꯥꯔꯕꯣ ꯂꯥꯏꯔꯤꯛ ꯇꯧꯔꯝꯃꯨ ꯑꯣꯖꯥ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯏꯁꯥꯒꯤ ꯍꯩꯅꯕꯕꯨ ꯍꯣꯏꯑꯕ ꯍꯩꯅꯕꯕꯨꯗꯤ ꯍꯩꯅꯕ ꯑꯗꯨꯃꯥꯏꯅ ꯄꯨꯖꯥꯗꯒ ꯎꯙꯥꯕꯣꯟ ꯗꯨꯔꯒꯥ ꯄꯨꯖꯥ ꯈꯆꯀꯥꯅꯤ ꯃꯥꯡꯗꯒ ꯑꯩꯅꯒ ꯑꯗꯨꯃꯥꯏꯅ ꯁꯦꯠ ꯂꯥꯛꯑꯗꯤ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯀꯧꯔꯔꯣꯏ ꯑꯩꯉꯣꯟꯗ ꯊꯩꯗꯩ ꯆꯠꯈ꯭ꯔꯅꯤ ꯀꯀꯥꯗꯤ ꯆꯥꯔꯕꯣ ꯁꯅꯥꯕꯤ ꯆꯥꯕꯗ ꯉꯥꯏꯔꯤ ꯀꯀꯥ ꯆꯥꯅ ꯂꯣꯏꯕꯇ ꯉꯥꯏꯔꯤ ꯂꯥꯏꯔꯤꯛ ꯇꯧꯁꯜꯂꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯅꯥꯕꯤ ꯂꯥꯏꯔꯤꯛ ꯇꯧꯁꯜꯂꯣ ꯑꯩꯈꯣꯏ ꯑꯣꯖꯥ ꯂꯥꯏꯔꯤꯛ ꯇꯧꯁꯟꯕꯤꯔꯣ ꯅꯕ ꯃꯣꯏꯔꯥꯡꯊꯦꯝ ꯂꯥꯏꯔꯤꯛ ꯇꯧꯁꯟꯕꯤꯔꯣ ꯆꯥꯗ꯭ꯔꯤ ꯀꯥꯏ ꯑꯣ ꯃꯨꯅꯨ ꯂꯥꯏꯔꯤꯛ ꯇꯧꯁꯜꯂꯣ ꯁꯅꯥꯕꯤ ꯗꯨꯔꯒꯥ ꯄꯨꯖꯥ ꯐꯤꯔꯣꯜ ꯂꯩꯔꯕꯣ ꯁꯜꯃꯥꯟ ꯍꯥꯏꯕ ꯑꯣꯖꯥ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯏꯁꯥꯒꯤ ꯍꯩꯅꯕꯗꯨꯗꯤ ꯍꯥꯏꯕ ꯃꯃꯥꯡꯗꯅ ꯅꯣꯛꯏꯕ ꯕꯪꯂꯥꯅ ꯍꯥꯏꯕꯅꯤ ꯄꯇꯥ ꯍꯥꯏꯗꯤ ꯃꯅꯥꯒꯤ ꯀꯩꯅꯣ ꯍꯥꯏꯕꯅꯤ ꯕꯕꯥ ꯄꯄꯥ ꯍꯥꯏꯕꯅꯦꯕ ꯕꯕꯥ ꯀꯀꯥ ꯇꯦꯛ ꯆꯥꯔꯒꯦ ꯌꯥꯏ ꯑꯣꯖꯥ ꯂꯥꯛꯎ ꯄꯦꯟꯗꯦꯜ ꯐꯖꯩ ꯍꯥꯏꯅꯩ ꯑꯩ ꯎꯔꯦ ꯁꯔꯃ ꯑꯩ ꯅꯍꯥꯟꯅꯦ ꯅꯣꯟꯋꯦ ꯆꯠꯂꯨꯏꯑꯕꯀꯣ ꯑꯗꯨꯗ ꯑꯩ ꯎꯔꯦ ꯀꯨꯝꯁꯤꯅ ꯑꯃꯨꯛ ꯐꯖꯕ ꯍꯦꯡꯒꯗꯧ ꯃꯥꯜꯂꯤ ꯋꯥꯡꯕꯁꯨ ꯋꯥꯡꯉꯦꯕ ꯀꯨꯝꯁꯤꯅ ꯑꯃꯨꯛꯀꯣ ꯍꯥꯟꯅ ꯇꯔꯄꯣꯟ ꯂꯣꯏꯔꯒ ꯂꯩꯒꯅꯤ ꯍꯥꯏ ꯑꯣ ꯑꯣ ꯀꯥꯏꯗꯦ ꯀꯥꯏꯗꯦ ꯇꯔꯄꯣꯟ ꯂꯣꯏꯔ ꯂꯩꯔꯣ ꯌꯥꯏꯗ ꯍꯣꯏꯗ ꯅꯣꯏ ꯂꯩꯁꯥꯕꯤ ꯐꯥꯔꯒ ꯑꯉꯥꯡ ꯃꯆꯥ ꯃꯆꯥꯇ ꯁꯨꯝ ꯇꯧꯕ ꯑꯍꯟꯗꯤ ꯀꯩ ꯂꯩꯔꯒ ꯂꯣꯏꯔꯦ ꯁꯨꯝ ꯍꯔꯥꯎꯕꯒꯤ ꯆꯍꯤ ꯑꯃꯒꯤ ꯁꯅꯥꯕꯤꯍꯣꯏꯗꯤ ꯀꯗꯥꯏ ꯀꯣꯏ ꯎꯘꯥꯕꯣꯅ ꯀꯣꯏꯕ꯭ꯔꯥ ꯁꯤꯜꯆꯔꯁꯨ ꯂꯣꯏꯅ ꯀꯣꯏꯔꯝꯒꯅꯤꯀꯣ ꯁꯤꯜꯆꯔ ꯎꯔꯥꯕꯣꯟ ꯂꯛꯈꯤꯄꯨꯔ ꯁꯜꯃꯥ ꯌꯥꯝ ꯐꯖꯕꯅꯤ ꯄꯦꯟꯗꯜ ꯑꯩꯅ ꯅꯨꯃꯤꯠꯇꯨꯒ ꯑꯣ ꯑꯣ ꯑꯩꯇ ꯉꯥꯏꯔꯤ ꯑꯩꯗ ꯉꯥꯏꯔꯦ ꯎꯗ꯭ꯔꯤꯕꯁꯦ ꯅꯪꯅ ꯎꯗ꯭ꯔꯤ ꯍꯥꯏꯕꯁꯤꯗꯤꯕꯣ ꯑꯩ ꯅꯣꯛꯅꯤꯡꯉꯦ ꯇꯔꯄꯣꯟ ꯃꯅꯨꯡꯗ ꯐꯤ ꯂꯩꯕ ꯌꯥꯗꯦ ꯍꯥꯏ ꯍꯣꯏ 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 ꯆꯨꯝꯃꯤ ꯂꯩꯅꯗꯦ ꯂꯩꯅꯗꯦ ꯁꯅꯥꯕꯤ ꯆꯨꯝꯃꯤ ꯃꯃꯥꯅ ꯍꯥꯏꯕ ꯅꯣꯡꯉꯥꯟꯕꯒ ꯁꯔꯃꯥꯅ ꯖꯩ ꯀ꯭ꯔꯤꯁꯅ ꯍꯧꯒꯠꯄꯗ ꯎꯙꯥꯕꯣꯟ
दुर्गा मंदिर संदा जय कृष्ण संदा बगा उदु मान उद्रि है इसागे खुन ओइरगा अदुने हाइसे कना कना लाइक तो लाइक तो सोमिको लाइक से मी अहम गोते लेको मी मरी मंगा सुरे अदुने जाम फजा होरे माय कलर दुसुने ताइने को मोयुदुगी कनो माकी डिजाइन दो जाम फजिएबा येंबुदा अदो फजना लोइहौद्रि खरतनी अदुम अꯩꯅ ꯁꯨꯝ ꯆꯥꯎꯔꯥꯛꯄꯤ ꯌꯦꯡꯕꯗ ꯃꯟꯗꯤꯔꯗ ꯁꯨꯝ ꯐꯖꯩꯌꯦꯕꯀꯣ ꯐꯖꯅ ꯀꯩꯗꯧꯅꯤ ꯄꯩꯁꯥꯅꯤ ꯑꯗꯨꯅꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯂꯥꯏ ꯈꯨꯔꯨꯝꯕꯐꯥꯎ ꯆꯠꯄ ꯇꯟꯁꯜꯂꯛꯑꯦ ꯍꯥꯏꯁꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯂꯣꯏꯅ ꯄꯩꯁꯥꯅ ꯗꯤꯃꯥꯟ ꯇꯧꯗꯅ ꯑꯗꯨꯅ ꯂꯥꯏꯁꯨ ꯋꯥꯔꯦꯕ ꯃꯤꯁꯤꯡꯅ ꯇꯧꯔꯤꯕ ꯃꯌꯥꯝ ꯅꯤꯌꯣꯝ ꯅꯤꯇꯤ ꯀꯣ ꯅꯕꯗꯤꯞ ꯆꯠꯂꯦ ꯁꯨꯝ ꯄꯩꯁꯥ ꯂꯨꯇꯤꯕ ꯕꯤꯟꯗꯥꯕꯣꯟ ꯆꯠꯂꯦ ꯁꯨꯝ ꯄꯟꯗꯤꯠꯁꯤꯡꯅ ꯄꯩꯁꯥꯒꯤ ꯙꯟꯗꯥ ꯂꯩꯔꯤꯁꯦ ꯀꯃꯤꯈꯥ ꯃꯟꯗꯤꯔꯁꯤ ꯁꯤꯒ ꯀꯃꯤꯈꯥ ꯏꯃꯥꯇꯅꯦꯕ ꯃꯁꯤꯒ ꯃꯣꯏꯅ ꯍꯦꯟꯖꯜꯂꯛꯇ ꯍꯀꯨꯝꯂꯥ ꯍꯀꯨꯝꯔ ꯀꯩꯅꯣ ꯁꯔꯃꯅꯦ ꯍꯣꯏ ꯃꯃꯥ ꯁꯥ ꯌꯥꯝꯅ ꯀꯨꯞꯄꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯀꯀꯥ ꯐꯔꯤꯅꯤ ꯀꯩꯅꯣ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯔꯛꯀꯗꯧꯅꯤ ꯃꯃꯥꯡꯒꯤꯗꯣ ꯃꯗꯨ ꯀꯥꯎꯅꯤ ꯒ꯭ꯌꯥꯟ ꯀꯟꯕꯅ ꯑꯃ ꯆꯠꯄ ꯉꯝꯗꯦ ꯊꯕꯛ ꯍꯥꯏꯁꯦ ꯀꯩꯗꯧꯅꯤ ꯃꯤꯒꯤ ꯕꯦꯟꯊꯧ ꯂꯩꯅꯥꯅ ꯗꯨꯔ ꯐꯅꯕꯅꯤ ꯁꯔꯃ ꯁꯟꯗꯥꯒꯤ ꯂꯩꯗꯅꯀꯣ ꯀꯩꯁꯨ ꯅꯠꯇꯦꯗ ꯄꯇꯥ ꯆꯥꯕ ꯑꯣꯖꯥ ꯁꯨꯒꯔꯗ ꯃꯤ ꯂꯤꯁꯤꯡ ꯀꯨꯟ ꯀꯨꯟꯊ꯭ꯔꯥ ꯂꯦꯞꯄꯤꯗꯧ ꯋꯥꯔꯛꯇꯦ ꯍꯥꯏꯔꯤ ꯑꯣꯖꯥ ꯎꯕꯤꯔꯝꯅꯤ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯀꯁꯥꯔꯒꯤ ꯑꯣꯖꯥ ꯗꯨꯍꯥꯔꯒꯤꯗꯣ ꯅꯍꯥꯟ ꯆꯠꯂꯨꯕꯗꯒꯤ 50ꯗ ꯉꯥꯏꯔꯝꯃꯦ ꯑꯗ ꯃꯈꯣꯡ ꯁꯦꯀꯧ ꯇꯧꯕꯗꯁꯨ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯔꯤ ꯑꯣꯖꯥ ꯃꯁꯤꯅ ꯔꯤꯌꯦꯜ ꯑꯁꯦꯡꯕ ꯋꯥꯔꯤꯅꯤ ꯑꯣꯖꯥ ꯏꯁꯨ ꯅꯨꯄꯥ ꯍꯣꯁ ꯁꯤꯒꯤ ꯗꯥꯏꯂꯣꯛꯁꯦ ꯄꯦꯜꯂꯕꯅꯦ ꯑꯆꯨꯝꯕꯅꯤ ꯕꯦꯟꯙꯧ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯣ ꯄꯇꯥ ꯕꯕꯥꯁꯦ ꯑꯦꯁ ꯃꯦꯟꯅꯤ ꯃꯥꯁꯦ ꯑꯁꯥꯝ ꯔꯥꯏꯐꯜ ꯍꯥꯏꯕ꯭ꯔꯥ ꯏꯟꯗꯤꯌꯥꯟ ꯑꯥꯔꯃꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯃꯁꯦ ꯑꯁꯥꯝ ꯔꯦꯖꯤꯃꯦꯟꯗ ꯂꯩꯔꯝꯕꯗꯒꯤ ꯑꯃꯨꯛꯀꯧ ꯃꯥꯛꯁꯦ ꯑꯥꯔꯃꯤꯗ ꯏꯟꯗꯤꯌꯥꯟ ꯑꯥꯔꯃꯤ ꯆꯪꯉꯦ ꯀꯀꯥ ꯅꯠꯇꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯀꯀꯥ ꯅꯦꯠ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯔꯝꯅꯤ ꯀꯀꯥ ꯅꯦꯠ ꯀꯔꯤꯝ ꯇꯧꯗꯦ ꯑꯗꯣ ꯑꯣꯖꯥ ꯃꯥꯛꯁꯦ ꯑꯩꯈꯣꯏꯒꯤ ꯗꯨꯔꯒꯥ ꯏꯃꯥꯁꯤꯅ ꯂꯥꯛꯑꯒ ꯃꯉꯣꯟꯗ ꯍꯥꯏꯕꯖꯥꯠꯅꯤ ꯃꯥꯛꯁꯦ ꯀꯨꯏꯔꯕꯖꯥꯠꯅꯤ ꯄꯦꯔꯥꯏꯁꯤꯁ ꯇꯧꯅ ꯀꯨꯏꯅ ꯅꯥꯅ ꯂꯩꯔꯕꯖꯥꯠꯅꯦꯕꯀꯣ ꯑꯗꯣ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯐꯦꯃꯤꯂꯤ ꯀꯅꯥꯝꯇ ꯇꯥꯛꯇꯕꯤꯗ ꯃꯥꯅ ꯖꯪꯒꯜꯗ ꯆꯠꯂꯒ ꯍꯥꯏꯗꯤ ꯃꯣꯏ ꯁꯣꯝꯗꯁꯨ ꯆꯤꯡ ꯃꯥꯟ ꯌꯥꯝ ꯂꯩꯌꯦꯕꯀꯣ ꯃꯗꯨꯒ ꯆꯠꯂꯒ ꯃꯅꯥ ꯆꯥꯔꯨꯕꯗꯒꯤ ꯃꯥꯁꯨ ꯐꯔꯛꯄꯅꯦ ꯍꯥꯏꯌꯦ ꯑꯗꯨꯁꯨ ꯃꯥ ꯃꯇꯨ ꯃꯆꯥꯗ ꯍꯥꯏꯗꯦ ꯍꯥꯏꯔꯤꯌꯦ ꯀ꯭ꯋꯥꯏꯊꯪꯗ ꯑꯪꯀꯃꯨꯛ ꯗꯨꯔꯒꯥ ꯏꯃꯥꯁꯤꯅ ꯂꯥꯛꯇꯨꯅ ꯃꯉꯣꯟꯗ ꯄꯥꯎꯇꯥꯛ ꯄꯤꯕꯖꯥꯠꯅꯤ ꯅꯪ ꯐꯔ ꯇꯨꯃꯤꯟ ꯂꯩ ꯀꯩꯅꯣ ꯑꯇꯩ ꯃꯌꯥꯝꯒꯤꯁꯨ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯅ ꯑꯣꯖꯥ ꯁꯨꯝ ꯈꯟꯕꯤꯌꯨ ꯍꯧꯖꯤꯛꯀꯥꯟꯗ ꯀꯣ ꯑꯣꯖꯥ ꯏꯅꯥꯎ ꯕꯁꯟꯇ ꯀꯔꯤꯅꯣ ꯍꯔꯥꯎꯕ ꯍꯥꯏꯗꯤ ꯅꯅꯥꯏ
ꯑꯗꯨ ꯅꯦꯠꯁꯦ ꯁꯣ ꯍꯟꯕ ꯌꯥꯗꯦ ꯕꯦꯟꯗꯧ ꯆꯠꯇꯣꯏꯅꯤ ꯁꯤꯅ ꯃꯌꯥꯝ ꯋꯥꯔꯧ ꯌꯥꯗꯦ ꯉꯥꯡꯉ ꯆꯪꯕꯤꯔꯛꯑꯣ ꯁꯪꯒꯤꯇꯥ ꯁꯔꯃ ꯅꯦꯠ ꯌꯥꯗꯅ ꯇꯧꯕꯅꯤ ꯆꯤꯇ꯭ꯔꯥꯗꯤ ꯄꯨꯔꯥ ꯆꯦꯟꯈ꯭ꯔꯦ ꯆꯤꯇ꯭ꯔꯥꯗꯤ ꯆꯦꯟꯈ꯭ꯔꯦ ꯀꯣꯃꯦꯟ ꯑꯃꯅꯤ ꯊꯔꯝꯃꯒ ꯑꯗꯨꯝ ꯃꯥꯡꯈ꯭ꯔꯦ ꯑꯦꯜ ꯕꯤ ꯆꯪꯕꯤꯔꯤꯕ ꯏꯆꯤꯟ ꯃꯌꯥꯝꯁꯦ ꯑꯩꯅ ꯍꯥꯏꯕꯅꯤꯀꯣ ꯊꯣꯛꯄ ꯇꯥꯔꯒꯁꯨ ꯕꯥꯏ ꯄꯤꯕꯤꯔꯝꯃꯨ ꯒꯨꯗ ꯅꯥꯏꯠ ꯄꯤꯕꯤꯔꯝꯃꯨ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯁꯦ ꯅꯨꯡꯉꯥꯏꯍꯧꯗꯦ ꯆꯠꯈꯤꯔꯥ ꯂꯩꯔꯤꯔꯥ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯅꯦꯠꯅ ꯕꯦꯔꯥ ꯀꯥꯕꯅꯤꯅ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇꯦꯕꯀꯣ ꯃꯌꯥꯝ ꯅꯦꯠꯁꯦ ꯅꯨꯡꯉꯥꯏꯇꯦ ꯅꯠꯇ꯭ꯔꯥ ꯅꯦꯠ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯁꯅꯥꯕꯤ ꯅꯦꯠ ꯅꯨꯡꯉꯥꯏꯇꯦ ꯄꯣꯊꯥꯔꯣ ꯅꯦꯠ ꯅꯨꯡꯉꯥꯏꯇꯦ ꯏꯃꯥ ꯅꯦꯠ ꯅꯨꯡꯉꯥꯏꯇꯦ ꯑꯣꯖꯥ ꯕꯁꯟꯇ ꯅꯪꯗꯤ ꯇꯨꯡꯒꯟꯕꯅꯤꯅ ꯇꯨꯝꯅꯤꯡꯉꯗꯤ ꯚꯥꯏ ꯄꯤꯔꯝꯃꯣ ꯊꯤꯜꯂꯛꯈ꯭ꯔꯦ ꯈꯨꯗꯣꯝꯕꯤꯁꯤ ꯂꯩ ꯅꯦꯠꯅ ꯖꯅꯦ ꯆꯤꯇ꯭ꯔꯥꯒꯤ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤ ꯕꯦꯟꯗꯧꯂꯦꯟꯅ ꯁꯪꯒꯤꯇꯥ ꯁꯔꯃ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤ ꯕꯦꯟꯗꯧꯂꯦꯟꯅ ꯁꯪꯒꯤꯇꯥ ꯁꯔꯃ ꯂꯣꯏꯔꯝꯗꯥꯏꯗ ꯄꯨꯔꯥ ꯕꯦꯔꯥ ꯀꯥꯔꯦ ꯌꯥꯝꯃꯜ ꯃꯆꯥ ꯑꯃ ꯊꯝꯃꯣꯍꯦ
ꯑꯣꯏꯔꯣ ꯍꯣꯁ ꯂꯣꯏꯔꯝꯗꯥꯏꯒ ꯍꯥꯏꯔꯗꯅ ꯍꯧꯕꯗꯒꯤ ꯅꯦꯠ ꯄꯠꯂꯕꯅꯤ ꯇꯨ ꯂꯥꯏꯛꯇꯣ ꯑꯩꯅꯤ ꯊꯦꯡꯀ꯭ꯌꯨ ꯃꯦꯟꯗꯧ ꯅꯦꯠ ꯌꯥꯗꯕ ꯎꯄꯥꯏ ꯂꯩꯇꯦ ꯅꯠꯇ꯭ꯔꯅꯦ ꯑꯩꯁꯨ ꯀꯩ ꯎꯄꯥꯏ ꯂꯩꯀꯣ ꯑꯩ ꯍꯦꯟꯅ ꯐꯝꯅꯤꯡꯉꯤꯝꯃꯤ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯤꯝꯃꯤ ꯑꯗꯨ ꯎꯄꯥꯏ ꯂꯩꯇꯦ ꯀꯩꯗꯧꯅꯤ ꯃꯦꯟꯙꯧ ꯕꯥꯏ ꯑꯣꯏꯔꯁꯤ ꯁꯤꯗ ꯍꯌꯦꯡ ꯂꯥꯏꯇꯤꯃꯥ ꯐꯣꯡꯕ ꯍꯌꯦꯡꯗꯤ ꯕꯤꯁꯀꯔꯃ ꯄꯨꯖꯥꯅꯤꯀꯣ ꯕꯦꯟꯙꯧ ꯅꯦꯠ ꯀꯩꯗꯧ ꯍꯥꯏꯅꯣ ꯌꯥꯔꯁꯨ ꯐꯔꯝꯃꯗꯤ ꯐꯩꯌꯦ ꯂꯥꯏꯗꯩ ꯗꯤꯒꯨꯟ ꯑꯃ ꯈꯪꯗꯦ ꯚꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯒꯨꯗ ꯅꯥꯏꯠ ꯕꯦꯟꯗꯧ ꯑꯁꯤꯀꯣ ꯊꯥꯔꯁꯤ ꯕꯦꯟꯗꯧ ꯒꯨꯗ ꯅꯥꯏꯠ ꯕꯦꯟꯗꯧ ꯒꯨꯗ ꯅꯥꯏꯠ